Pangal Students Organisation PSO Manipur na shinduna ngarang Lilong Higher Secondary Madrassa da taratare Suba Iftar Party Pangthokhre. Thauram aduda madrasa asigi principal Wangkhem Rameshwar Amuko gi President PH Nando Luwang, PSO Manipur gi President Farid Bogimayum, Trio Standard English School gi founder Muhammad Abdul Warish, PSO gi advisor KH Sirajuddin, advisor Azizur Pukri Mayum, advisor BM Jisan Amadi, Lilong Haureibi Madrasa Kamarwali Masjid ki Imam KH Maulana Riyazuddina Maru Oiba Mithumlen Singh oina saruk yakhi. Thauram aduga mari leinana Amuko gi President PH Nando Luwang na hai Maitai amasung Maitai Pangal ani asi kaidaunungda tatna thanaba yaroi. Adungai Maitai Ningthauna Maitai Pangal singda Maitai nupi amadi lam piduna ngasi fauba nusi chanana leminarakli. Mamang thakta thokiba luraba tanfam kayada Maitai amasung Maitai Pangal anina punna mayong yaminaduna lakhibani. Maitai Pangal singna lalup kaba yaurakliba asina lamdam asigi luraba tanfam singda saruk yarakhi haibagi mayek laraba khudamni. Maitai Pangal haibasi malemda leiriba furup sing asidagi top furup amani. Lainingna apokpagi nakta chatpa aduga lon amasung fije chakchana apokpigi nakta chatpa yamna chauthokchaningai oiba furupni. Adubu laibak thibadi Maitai amasung Maitai Pangal anigi marakta lainariba sengnaba mari asi masak khangdaba mioi khujok kharana handak social media da chaina hunnabagi thabak chatharakpa asini. Thawong asina mioi kayada nungaitaba amadi awaba oihalle. Asigumba kanglu furup naiba wakhalon asigi mayokta amata oina thengnaminaduna mahausagum tangdu leitaba lamdam ama oihannaba amata oina thaudang lominasi hainasu mahakna makhatana phongdokhe. ꯑꯩꯈꯣꯏꯒꯤ ꯃꯩꯇꯩ ꯄꯥꯡꯒꯜꯁꯤꯡ ꯑꯁꯤꯒꯤ ꯌꯨꯅꯤꯛꯅꯦꯁ ꯑꯁꯤ ꯇꯣꯞ ꯇꯣꯞꯄ ꯃꯒꯨꯟ ꯑꯗꯤ ꯀꯩꯔ ꯀꯥꯟꯗ ꯂꯥꯏꯅꯤꯡꯗꯨꯅ ꯃꯄꯥꯒꯤ ꯑꯗꯨꯝ ꯂꯧꯕ ꯑꯗꯨꯒ ꯂꯣꯟ ꯑꯩꯈꯣꯏꯅ ꯉꯥꯡꯉꯤꯕ ꯂꯣꯟ ꯑꯃꯗꯤ ꯐꯤꯖꯦꯠ ꯃꯁꯤꯁꯤꯅ ꯐꯤꯖꯦꯠꯁꯤꯅ ꯃꯁꯤꯒꯤ ꯃꯃꯥꯒꯤ ꯂꯧꯔꯒ ꯐꯖꯕ ꯃꯃꯥꯕꯨꯁꯨ ꯅꯨꯡꯁꯤꯕ ꯃꯄꯥꯕꯨꯁꯨ ꯅꯨꯡꯁꯤꯕ ꯐꯖꯕ ꯈꯜ ꯑꯃ ꯄꯨꯔꯒ ꯂꯥꯛꯏꯁꯦ ꯃꯁꯤ ꯇꯣꯞ ꯇꯣꯞꯄ ꯃꯁꯤꯒꯤ ꯌꯨꯅꯤꯛꯅꯦꯁ ꯑꯃ ꯂꯩ ꯍꯥꯏꯁꯦ ꯃꯁꯤꯒꯨꯝꯕ ꯀꯥꯡꯂꯨꯞꯅꯤ ꯍꯥꯏꯕꯒꯤꯁꯨ ꯑꯩꯈꯣꯏꯒꯤ ꯂꯝꯗꯝꯁꯤꯒꯤ ꯃꯩꯇꯩ ꯄꯥꯡꯒꯜ ꯏꯄꯥ ꯏꯇꯣꯜ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯃꯁꯤꯒꯤ ꯆꯥꯎꯊꯣꯛꯆꯒꯗꯕꯅꯤ. aduna ireipak iramdam Manipur nataba mafam amada chatham leiroidaba mafamsina ꯑꯩꯈꯣꯏꯒꯤ ꯄꯣꯛꯅꯐꯝ ꯂꯝꯗꯝ ꯑꯣꯏꯔꯕꯅꯤꯅ ꯏꯔꯩꯄꯥꯛ ꯏꯔꯝꯗꯝ ꯑꯣꯏꯔꯕꯅꯤꯅ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯩꯃꯤꯟꯅꯕꯤꯒꯅꯤ ꯀꯅꯥꯒꯨꯝꯕꯅ ꯁꯤꯡꯖꯦꯜ ꯁꯥꯕꯗ ꯑꯩꯈꯣꯏ ꯆꯠꯂꯣꯏ ꯍꯥꯏꯕꯁꯤ ꯃꯁꯤꯒꯤ ꯐꯤꯔꯦꯞꯁꯤꯗ ꯑꯩꯈꯣꯏ ꯄꯨꯟꯅ ꯑꯗꯨꯝ ꯂꯩꯃꯤꯟꯅꯔꯕ ꯃꯇꯝꯗ ꯏꯔꯩꯄꯥꯛ ꯏꯔꯝꯗꯝꯗ ꯑꯗꯨꯝ ꯍꯦꯟꯅ ꯅꯨꯡꯁꯤꯅꯕ ꯄꯨꯔꯛꯀꯅꯤ.